ꯑꯁꯤꯒꯤ ꯑꯩꯈꯣꯏ EMRS Warden-ꯒꯤ ꯊꯥꯔꯨꯕꯒꯤ ꯀꯣꯏꯁꯟꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯀꯣ EMRS-ꯒꯤ ꯃꯅꯤꯄꯨꯔꯤ ꯁꯦꯛꯁꯟꯗ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯌꯦꯡꯁꯦ ꯑꯇꯩꯁꯤꯗꯤ ꯂꯣꯏꯅ ꯐꯪꯒꯅꯦꯕ ꯀꯤꯗꯩ ꯀꯩꯗꯩ ꯑꯗꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯁꯦꯛꯁꯟꯁꯦ ꯁꯤꯁꯦ ꯑꯗꯨ ꯌꯦꯡꯁꯦ ꯀꯣꯏꯁꯟ 10 ꯈꯛꯇꯅ ꯌꯥꯎꯔꯤꯁꯦ ꯃꯅꯤꯄꯨꯔꯤꯒꯤꯁꯦ ꯑꯇꯩ ꯂꯦꯡꯒ꯭ꯋꯦꯖꯁꯨ ꯂꯣꯏꯅ ꯌꯥꯎꯋꯦ ꯃꯔꯥꯊꯤ ꯍꯤꯟꯗꯤ ꯃꯤꯖꯣ ꯂꯣꯏꯅ ꯌꯥꯎꯋꯦꯕꯀꯣ ꯕꯣꯗꯣꯁꯨ ꯌꯥꯎꯔꯦ ꯌꯦꯡꯉꯣ ꯁꯤꯗꯒꯤ ꯍꯧꯔꯦ ꯌꯥꯎꯔꯤꯁꯦ ꯂꯦꯡꯒ꯭ꯋꯦꯖ ꯍꯤꯟꯗꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯏꯪꯂꯤꯁ ꯄꯦꯄꯔ ꯑꯅꯤꯁꯨꯕꯁꯦ ꯏꯪꯂꯤꯁ ꯑꯗꯨꯝ ꯂꯧꯔꯁꯨ ꯌꯥꯏꯀꯣ ꯁꯤꯒꯤ ꯏꯪꯂꯤꯁꯁꯤꯅ ꯈꯔ ꯂꯨꯟꯕ ꯂꯦꯚꯦꯜꯁꯦ ꯈꯤꯇꯪ ꯋꯥꯡꯈꯠꯄꯅꯦꯅ ꯍꯥꯏ ꯑꯗꯣ ꯍꯤꯟꯗꯤ ꯌꯥꯎꯔꯦ ꯑꯁꯥꯃꯤꯁ ꯌꯥꯎꯔꯦ ꯕꯦꯡꯒꯣꯂꯤ ꯌꯥꯎꯔꯦ ꯕꯣꯗꯣ ꯌꯥꯎꯔꯦ ꯑꯗꯒꯤ ꯒꯥꯔꯣ ꯗꯣꯒ꯭ꯔꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔꯤꯒꯤꯁꯦ ꯑꯗꯨꯝ ꯂꯣꯏꯅ ꯌꯥꯎꯐꯝ ꯊꯣꯛꯄꯅꯦꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ KBS ꯅꯕꯣꯗꯤꯌꯥꯒꯤ ꯇꯧꯕꯗꯨꯗꯗꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔꯤꯒꯤꯁꯦ ꯌꯥꯎꯗ ꯃꯥꯜꯂꯦ ꯑꯇꯩꯒꯤꯗꯤ ꯂꯣꯏ ꯌꯥꯎꯔꯒꯀꯣ ꯑꯗꯨꯅ ꯃꯗꯨꯒꯤ ꯊꯥꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯅꯤꯄꯨꯔꯤ ꯂꯧꯕꯩ ꯆꯥꯟꯁ ꯁꯨꯝꯗꯤ ꯐꯪꯗ꯭ꯔꯦꯕꯀꯣ ꯌꯥꯎꯐꯝꯗꯤ ꯊꯣꯛꯄꯅꯦ ꯑꯗꯨ EMRS-ꯀꯤ ꯑꯁꯤꯒꯤꯁꯦ ꯌꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯦ ꯑꯣꯞ ꯇꯧꯕꯅꯦ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯜꯂꯅꯤ ꯃꯂꯌꯥꯂꯝ ꯂꯣꯏꯅ ꯌꯥꯎꯋꯦ ꯁꯤꯗ ꯂꯩꯔꯦ ꯃꯅꯤꯄꯨꯔꯤꯒꯤꯁꯦꯀꯣ ꯃꯅꯤꯄꯨꯔꯤꯒꯤꯁꯦ ꯀꯣꯏꯁꯟ 10 ꯈꯛꯇꯅꯦ ꯑꯗꯨꯗꯣ ꯃꯩꯇꯩ ꯃꯌꯦꯛ ꯅ ꯑꯃꯨꯛ ꯌꯥꯎꯔꯛꯇꯕ ꯕꯦꯡꯒꯣꯂꯤ ꯁꯀ꯭ꯔꯤꯞꯇ ꯑꯣꯏꯅ ꯂꯥꯛꯄ ꯑꯗꯨꯅ ꯕꯦꯡꯒꯣꯂꯤ ꯁꯀ꯭ꯔꯤꯞ ꯄꯥꯕ ꯊꯣꯛꯇꯕꯗꯤ ꯑꯃꯨꯛ ꯈꯤꯇꯪ ꯋꯥꯔꯅꯦꯅ ꯈꯜꯂꯦꯀꯣ ꯁꯤꯗ ꯍꯪꯉꯤꯁꯦ ꯁꯦꯂꯦꯕꯁꯇ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯁꯥꯏꯅꯣꯅꯤꯝ ꯑꯦꯟꯇꯣꯅꯤꯝ ꯑꯗꯒꯤ ꯏꯗꯤꯌꯝ ꯄꯥꯎꯔꯧꯒꯨꯝꯕꯗ ꯑꯗꯨꯝ ꯌꯥꯎꯔꯦꯕꯀꯣ ꯑꯍꯥꯟꯕꯒꯤ 91ꯒꯤꯁꯦ ꯆꯥꯎꯕꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗꯤ ꯅꯝꯕꯔ 1ꯗ ꯇꯦꯟꯕ ꯅꯦꯝꯕ ꯁꯥꯡꯗꯕ ꯆꯥꯎꯕꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗꯤ ꯄꯤꯛꯄ ꯑꯁꯤ ꯄꯤꯛꯄꯁꯤꯅ ꯆꯨꯝꯃꯦꯅ ꯈꯣꯠꯂꯝꯃꯦꯅ ꯅꯤꯡꯊꯧꯒꯤ ꯙ꯭ꯌꯥꯁ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤ ꯁꯤꯃꯗꯤ ꯏꯖꯤ ꯀꯣꯏꯁꯟ ꯑꯣꯏꯔꯦ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨꯒ 93ꯁꯦ ꯁꯤꯁꯦ ꯈꯤꯇꯪ ꯗꯤꯐꯤꯀꯜ ꯑꯣꯏꯔꯦ ꯑꯩꯉꯣꯟꯗ ꯀꯣꯡ ꯍꯥꯏꯕꯗꯤ ꯀꯣꯡꯕ ꯈꯣꯡ ꯀꯪꯐꯥꯜ ꯀꯥꯡꯁꯪ ꯍꯥꯏ ꯀꯣꯡ ꯍꯥꯏꯁꯦ ꯀꯥꯡꯁꯪ ꯑꯣꯏꯗꯣꯏꯔꯥ ꯑꯗꯩꯗꯤ ꯀꯣꯡ ꯍꯥꯏꯁꯦ ꯃꯥꯒꯤ ꯋꯥꯔꯗ ꯔꯨꯠꯇꯨ ꯈꯛꯇꯪ ꯄꯨꯊꯣꯛꯑ ꯄꯤꯔꯤꯕ꯭ꯔꯥ ꯁꯤꯁꯤꯃꯗꯤ ꯑꯟꯁꯔꯁꯦ ꯈꯪꯗ꯭ꯔꯦ ꯀꯣꯡꯕ ꯍꯥꯏꯕꯗꯤ ꯀꯣꯡꯕ ꯈꯣꯡ ꯀꯪꯐꯥꯜ ꯀꯥꯡꯁꯪ ꯍꯥꯏꯌꯦ ꯑꯩꯅ ꯈꯣꯡꯁꯦ ꯑꯃꯨꯛ ꯈꯣꯠꯆꯜꯂꯝꯃꯦ ꯑꯔꯨꯕꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗꯤ ꯑꯀꯟꯕ ꯁꯤꯁꯦ ꯆꯦꯛ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯀꯩꯅꯣ ꯑꯣꯏꯅ ꯑꯣꯟꯅ ꯇꯩꯅꯕ ꯍꯪꯉꯒ ꯀꯩꯅꯣꯗꯣ ꯑꯣꯏꯅ ꯈꯣꯠꯆꯜꯂꯝꯃꯦ ꯑꯅꯩꯕꯗ ꯈꯣꯠꯆꯟꯒꯗꯧꯁꯦ ꯂꯨꯕꯗ ꯈꯣꯠꯆꯜꯂꯝꯃꯦꯅ ꯇꯧꯔꯤꯁꯦ ꯃꯥꯡꯉꯦ ꯑꯔꯨꯕꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗꯤ ꯑꯅꯩꯕ ꯁꯤꯁꯤꯃ ꯃꯥꯏ ꯃꯤꯠ ꯈꯔ ꯊꯛꯈꯤꯗꯅ ꯑꯣꯟꯅ ꯇꯩꯅꯅ 94ꯒꯤꯁꯤꯃ ꯂꯥꯜꯍꯜꯂꯦꯀꯣ ꯑꯔꯨꯕꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗꯤ ꯑꯅꯩꯕꯁꯦ ꯑꯣꯏꯒꯗꯧꯅꯤ ꯅꯝꯕꯔ 3ꯁꯦ ꯏꯁꯤꯡ ꯂꯤꯠꯇꯕ ꯍꯥꯏꯕꯁꯤꯅ ꯆꯥꯅꯕꯗꯤ ꯉꯥꯡ ꯁꯛꯄ ꯌꯥꯝꯅ ꯍꯩꯕ ꯇꯧꯊꯣꯛꯂꯤꯕ ꯃꯈꯩ ꯄꯛꯆꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯝ ꯁꯥꯔꯕ ꯁꯦꯠ ꯏꯆꯥꯔꯤꯃꯈꯩ ꯄꯛꯆꯕ ꯁꯤꯗꯤ ꯏꯖꯤ ꯇꯥꯔꯦ ꯅꯝꯕꯔ 1ꯁꯦ ꯉꯥꯡ ꯁꯛꯄ ꯌꯥꯝꯅ ꯍꯩꯕ ꯊꯕꯤ ꯍꯥꯏꯔꯤꯕꯁꯤ ꯃꯈꯥꯗ ꯄꯤꯔꯤꯕꯁꯤꯗꯒꯤ ꯆꯥꯅꯕ ꯋꯥꯍꯩꯗꯤ ꯊꯕꯤ ꯍꯥꯏꯔꯤꯁꯦ ꯊꯕꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯀ꯭ꯌꯨꯀꯝꯕꯔꯗꯨ ꯅꯠꯇꯦꯕ ꯁꯤꯁꯦ ꯑꯔꯤꯕ ꯂꯣꯟꯗꯥꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯦ ꯊꯕꯤ ꯍꯥꯏꯌꯦꯕ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯒ꯭ꯔꯍ ꯅꯨꯃꯤꯠ ꯑꯁꯤ ꯅꯨꯃꯤꯠꯁꯤꯅꯦ 97ꯗ ꯙ꯭ꯌꯥꯁ ꯃꯤꯒꯤ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯗꯤ ꯑꯆꯪꯕ ꯃꯤꯒꯤ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯕꯗꯨꯅꯦ ꯁꯤꯁꯤꯁꯨ ꯑꯗꯨꯝ ꯂꯥꯏꯔꯦꯅ ꯈꯜꯂꯦ ꯃꯍꯥꯛ ꯆꯥ ꯊꯛꯂꯤ ꯍꯥꯏꯕꯁꯤꯗ ꯊꯛꯂꯤ ꯍꯥꯏꯕꯁꯤ ꯄꯥꯁ ꯄꯔꯐꯦꯛ ꯇꯦꯟꯁꯇ ꯏꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯄꯥꯁ ꯄꯔꯐꯦꯛ ꯑꯣꯏꯔꯒꯗꯤ ꯂꯝꯂꯦ ꯍꯥꯏꯅ ꯌꯥꯎꯔꯒꯗꯤ ꯂꯝꯂꯦ ꯂꯝꯂꯤꯁꯦ ꯄꯔꯐꯦꯛ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯄꯥꯁ ꯄꯔꯐꯦꯛ ꯍꯥꯏꯔꯕꯅꯤꯅ ꯊꯛꯂꯝꯂꯦ 99ꯒꯤ ꯀꯣꯟ ꯍꯥꯏꯕꯗꯤ ꯁꯪꯒꯣꯟ ꯎꯆꯦꯛ ꯏꯁꯤꯡ ꯄꯥꯠ ꯁꯤꯁꯦ ꯁꯪꯒꯣꯟꯒꯤꯁꯤꯗꯤ ꯑꯩꯅ ꯈꯣꯠꯆꯔꯒꯁꯨ ꯈꯣꯠꯄꯗꯗꯤ ꯄꯥꯠꯁꯦ ꯑꯣꯏꯅ ꯍꯥꯞꯄꯝꯃꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯀꯣꯟ ꯍꯥꯏꯕꯁꯤ ꯏꯀꯣꯟ ꯍꯥꯏꯅ ꯍꯥꯏꯕ ꯑꯃ ꯑꯗꯨꯝ ꯊꯦꯡꯅꯕꯗꯣ ꯏꯁꯤꯡꯒꯤ ꯏꯀꯣꯟ ꯄꯥꯠꯁꯦ ꯑꯣꯏꯗꯧ ꯃꯥꯜꯂꯦꯅ ꯑꯩꯅ ꯈꯜꯂ ꯁꯤꯁꯦ ꯈꯣꯠꯆꯜꯂꯝꯃꯤ ꯑꯗꯨꯒ ꯅꯝꯕꯔ 100ꯗ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤ ꯍꯥꯏꯒꯗꯣꯏꯅꯤꯀꯣ ꯁꯦ ꯃꯍꯥꯔꯥꯅꯤꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯤꯒꯤ ꯀꯣꯛꯍꯟ ꯂꯥꯏꯍꯟꯗꯣ ꯑꯩꯈꯣꯏꯅ ꯀꯩ ꯀꯧꯏ ꯇꯝꯐꯥ ꯂꯩꯃ ꯈꯣꯝꯗꯣꯟꯁꯅꯥ ꯁꯅꯔꯦꯝꯕꯤ
ꯇꯝꯐꯥꯁꯅ ꯁꯤꯁꯤꯒꯤ ꯁꯤ ꯑꯩꯅ ꯇꯝꯐꯥꯁꯅ ꯍꯥꯏꯅ ꯈꯣꯠꯂꯝꯃꯤ ꯃꯩꯇꯩ ꯃꯍꯥꯔꯥꯅꯤꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯤ ꯀꯣꯛꯍꯟ ꯂꯥꯏꯍꯟꯁꯤ ꯇꯝꯐꯥꯁꯅ ꯄ꯭ꯔꯤꯟꯁꯦꯁꯇꯨꯕꯨꯅ ꯋꯥꯉꯝꯂꯣꯟ ꯀꯥꯏꯅ ꯍꯥꯏꯅꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯤꯒꯤ ꯁꯦꯛꯁꯟ ꯑꯃ ꯌꯥꯎꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯑꯃ ꯄꯤꯕꯁꯦ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯇꯩ ꯉꯁꯥꯏꯒꯤ ꯀꯦꯕꯤꯒꯤ ꯅꯕꯣꯗꯤꯌꯥꯒꯤ ꯀꯔꯤꯒꯤ ꯑꯃꯨꯛ ꯂꯥꯛꯄꯗ ꯌꯥꯎꯔꯛꯇꯕꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗꯣ ꯑꯇꯩꯗꯤ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯎꯗꯕꯗꯨꯗꯗꯤ ꯑꯃꯨꯛ ꯈꯤꯇꯪ ꯊꯥꯔꯤꯕ ꯀꯥꯡꯕꯨ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯞꯁꯟꯁꯦ ꯑꯣꯞ ꯇꯧꯒꯦ ꯈꯟꯕꯗꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ